ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯔꯥꯡ ꯊꯥꯒꯠꯆꯈꯤꯕ ꯀꯅꯥꯅꯣ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯟꯁꯤꯕ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯈꯟꯗꯅ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯌꯥꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯤꯡꯈꯩ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯃꯐꯤ ꯊꯨꯡꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯃꯤꯠ ꯃꯨꯁꯨꯛ ꯃꯨꯟꯅ ꯄꯥꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯦ꯫ ꯆꯤꯡꯈꯩ ꯁꯝꯇꯨ ꯆꯞ ꯌꯨꯡꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯗꯣ ꯇꯥꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯗꯣ ꯇꯥꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯃꯈꯥ ꯑꯗꯨꯃꯛꯇꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯝꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯁꯨꯔꯁꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯃꯁꯥꯗꯣ ꯇꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯆꯤꯡꯈꯩ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯔꯣꯜ ꯂꯠꯂꯤ ꯂꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯉꯥꯡ ꯑꯃ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗ ꯊꯤꯜꯂꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯏꯆꯟꯇꯣꯝꯕꯤꯁꯨ ꯋꯥꯔꯛ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯉꯝꯕꯅ ꯋꯥꯔꯛꯁꯤꯗꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ, ꯀꯔꯤ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯤꯡꯈꯩ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯅꯪ ꯁꯤꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯚꯨꯠ ꯀꯥꯏꯅ ꯑꯁꯨꯛ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯈꯩ ꯑꯗꯣ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯟꯈꯤ꯫ ꯆꯤꯡꯈꯩ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯈꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯇꯣꯝꯕꯤꯗꯤ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯈꯔꯗꯤ ꯊꯥꯖꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯀꯣꯟꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯏꯆꯟꯇꯣꯝꯕꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯁ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯏꯆꯟꯇꯣꯝꯕꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯤ ꯀꯤꯕ ꯈꯔ ꯐꯖꯔꯕꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯕꯗꯒꯤ ꯁꯨꯔꯁ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯆꯦꯖꯦꯠ ꯑꯃꯗ ꯃꯤ ꯃꯃꯤꯡ ꯈꯔ ꯏꯕ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯤꯡ ꯑꯗꯣ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯉꯔꯥꯡ ꯃꯥꯅ ꯀꯛꯇꯨꯅ ꯄꯨꯔꯛꯄ ꯑꯉꯥꯡꯒꯤ ꯈꯨꯠꯅꯥꯎꯕꯤ ꯑꯗꯨ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯣ ꯍꯣꯀꯥꯏꯗꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯣ ꯐꯣꯠꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯃꯇꯝ ꯂꯥꯛꯂꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯃꯗ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯈꯤꯕ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯄꯤꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ, ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯌꯦꯇꯨꯝ ꯑꯃꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯏꯆꯟꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯐꯃꯨꯡꯒꯤ ꯃꯈꯥ ꯀꯥꯡꯈꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯆꯟꯇꯣꯝꯕꯤ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯇꯧꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯥꯡꯈꯔꯣꯝꯗ ꯂꯨꯛꯊꯔꯒ ꯌꯦꯡꯂꯨꯕꯗ ꯀꯥꯡꯈ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯟ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯃꯃꯤꯠ ꯑꯅꯤꯃꯛ ꯃꯨꯁꯨꯛ ꯃꯨꯏ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯅꯥꯀꯟ ꯅꯥꯝꯃ ꯃꯩꯅ ꯆꯥꯛꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯏꯆꯟꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯏꯆꯟꯇꯣꯝꯕꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯥꯈꯠꯄꯗꯅ ꯊꯜꯂꯝꯃꯤ꯫ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ
ꯆꯦꯟꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ "ꯊꯣꯡ ꯍꯥꯡꯉꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯉꯥꯡ ꯑꯗꯣ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯕꯨꯛ ꯇꯝꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯏꯆꯟꯇꯣꯝꯕꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ "ꯏꯃꯥ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯏ꯫ ꯁꯣꯝꯗꯅ ꯁꯨꯔꯖ ꯃꯃꯥꯟꯅꯕ ꯊꯤꯟꯕ ꯊꯣꯛꯈꯤꯕꯗꯣ ꯄꯥꯛꯅ ꯆꯪꯂꯛꯄ ꯌꯥꯔꯝꯗꯦ꯫ ꯁꯨꯔꯖꯅ "ꯚꯥꯏ, ꯅꯈꯣꯏꯁꯨ ꯆꯠꯈ꯭ꯔꯣ, ꯅꯨꯄꯤꯁꯨ ꯃꯊꯟꯇ ꯂꯩꯍꯧꯋꯦ, ꯃꯁꯥꯒ ꯋꯥꯏ ꯁꯪꯗꯕꯅꯦ, ꯑꯩꯁꯨ ꯆꯪꯂꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ "ꯍꯣꯏ ꯚꯥꯏ" ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯆꯟꯇꯣꯝꯕꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯂꯛꯇꯨꯅ ꯃꯁꯥ ꯊꯦꯛꯇꯣꯛꯇꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯕꯨꯛꯇ ꯆꯪꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯟꯅ ꯀꯥꯎꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯆꯟꯇꯣꯝꯕꯤ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯁꯨꯔꯖꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯤꯕ ꯑꯗꯣ "ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯨꯔꯖꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯕꯨꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯆꯩꯅꯥꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯔꯖꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ" ꯍꯥꯏꯅ ꯍꯪꯉꯤ꯫ ꯏꯆꯟꯇꯣꯝꯕꯤ ꯃꯆꯤꯟꯗ "ꯑꯉꯥꯡ ꯃꯆꯥ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ꯫ ꯁꯨꯔꯖ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯄꯥꯈꯠꯄꯅ ꯐꯖꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯑꯅꯤꯗꯁꯨ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯇꯨꯅ ꯏꯆꯟꯇꯣꯝꯕꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯁꯨꯔꯖ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯇꯣꯝꯕꯤꯗꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯏꯆꯟꯇꯣꯝꯕꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥ ꯐꯔ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ꯫ ꯆꯩꯅꯥ ꯈꯣꯜꯇꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯏꯆꯟꯇꯣꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈꯤ꯫ ꯏꯆꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕ ꯂꯥꯎꯔꯝꯕ ꯑꯗꯣ ꯂꯦꯞꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯏꯆꯟꯇꯣꯝꯕꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯇꯣꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯔꯖ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯗꯨꯅ ꯃꯆꯤꯟꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯅꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯤꯍꯨꯟ ꯌꯦꯡꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ "ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯅꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯊꯦꯡꯈ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯆꯟꯇꯣꯝꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯏꯆꯟꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯪꯂꯤ꯫ ꯁꯨꯔꯖ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯞꯂꯤ꯫ ꯏꯆꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯀꯞꯆꯔꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯒꯅꯤ ꯈꯟꯖꯔꯝꯕ ꯑꯁꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯅꯤꯡꯈꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯟꯈꯤ꯫ ꯆꯤꯡꯈꯩ ꯉꯝꯕ ꯑꯃꯗꯤ ꯄꯤꯕꯥꯔꯦꯝꯕ ꯁꯨꯔꯖꯀꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯄꯥꯎ ꯐꯪꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯁꯨꯔꯖꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯔꯖꯇ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯖꯅ "ꯚꯥꯏ, ꯉꯔꯥꯡ ꯅꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯥ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯍꯨꯝꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯝꯗꯅ ꯂꯝꯕꯤ ꯑꯗꯨꯗ" ꯍꯥꯏꯔꯒ ꯃꯄꯤ ꯑꯗꯣ ꯃꯈꯨꯠꯅ ꯇꯩꯊꯣꯛꯆꯩ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯁꯨꯔꯖꯄꯨ ꯊꯦꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯃꯁꯥꯗꯣ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯏꯆꯟꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯅꯤꯡꯗꯨꯅ ꯑꯁꯤꯕ ꯍꯪꯕ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯁꯥꯈꯤ ꯏꯆꯟꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ
ꯅꯣꯛꯆꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯤꯕꯥꯔꯦꯝꯕꯒꯤ ꯅꯨꯄꯤ ꯁꯟꯖꯤꯇꯥ, ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯔꯣꯁꯅꯤ ꯑꯃꯗꯤ ꯉꯝꯕꯒꯤ ꯅꯨꯄꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯁꯥꯈꯤꯅ ꯎꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯃꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗ "ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ" ꯍꯥꯏꯅ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯏꯆꯟꯇꯣꯝꯕꯤꯒꯤ ꯄꯣꯠꯂꯣꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯁꯥꯈꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯍꯥꯡ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯗ ꯂꯥꯇꯦꯟ ꯑꯃꯗꯤ ꯂꯥꯏꯒꯤ ꯄꯣꯠꯆꯪ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯂꯣꯡ ꯑꯗꯣ ꯌꯧꯔꯦ꯫ ꯁꯥꯈꯤ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯁꯥꯈꯤ ꯐꯅꯦꯛ ꯑꯗꯣ ꯃꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ, ꯑꯗꯨꯒ ꯈ꯭ꯋꯥꯡꯁꯦꯠ ꯑꯃꯁꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯩ ꯂꯩ ꯑꯃꯗꯤ ꯗꯈꯤꯅꯥ ꯍꯥꯞꯇꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤ꯫ ꯁꯣꯟꯕ ꯂꯣꯏꯔꯗꯨꯅ ꯁꯥꯈꯤ ꯂꯦꯞꯈꯠꯇꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯇꯦꯟ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯁꯥꯈꯤ ꯖꯒꯣꯏ ꯁꯥꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯏ꯫ ꯁꯥꯈꯤ ꯑꯃꯨꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕ ꯑꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯁꯥꯈꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯁꯣꯝꯗ ꯁꯨꯔꯖꯀꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ 5 ꯌꯥꯔꯦꯛꯄꯒꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ꯫ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯤꯁꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯈꯤ꯫ ꯕꯤꯁꯥꯜꯅ "ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯨꯒꯦ" ꯍꯥꯏꯔꯝꯂꯒ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯃꯄꯥꯟ ꯊꯣꯛꯄ ꯂꯥꯛꯈꯤ꯫ ꯕꯤꯁꯥꯜꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯍꯧꯔꯤꯕ ꯌꯦꯟꯗꯧꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯨꯝ ꯐꯔꯥ ꯐꯔꯥ ꯍꯥꯏꯔꯛꯏ꯫ ꯕꯤꯁꯥꯜ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯦ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯕꯤꯁꯥꯜ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯌꯦꯅꯈꯥ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯕ ꯑꯃ ꯆꯠꯈꯤꯕ ꯑꯗꯣ ꯎꯔꯝꯃꯤ꯫ ꯕꯤꯁꯥꯜ "ꯀꯅꯥꯅꯣ? ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯁꯥꯜ ꯃꯄꯥꯜ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯅꯥꯅꯣ ꯑꯃ ꯆꯪꯈꯤꯕ ꯑꯗꯣ ꯈꯪꯅꯤꯡꯕꯅ ꯃꯅꯤꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯁꯥꯜ ꯃꯅꯤꯡ ꯌꯧꯔꯦ꯫ ꯃꯉꯛ ꯑꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯋꯥ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯕ ꯑꯃ ꯆꯪꯈꯤꯕꯗꯣ ꯎꯔꯛꯏ꯫ ꯕꯤꯁꯥꯜꯅ "ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯕ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯁꯥꯜ ꯋꯥꯔꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ꯫ "ꯑꯥꯏ" ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯩ, ꯑꯗꯨꯒ ꯋꯥꯔꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯈꯣꯡ ꯁꯦꯛꯅ ꯁꯦꯛꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯕꯤꯁꯥꯜꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯕꯤꯁꯥꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯁꯥꯜ ꯃꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯑꯗꯣ ꯁꯝꯇꯨ ꯆꯞ ꯌꯨꯡꯏ꯫ ꯑꯀꯤꯕ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯤꯟꯗ "ꯏꯃꯥ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯕꯤꯁꯥꯜ ꯍꯧꯖꯤꯛꯇꯤ ꯁꯦꯛꯂꯝꯕ ꯃꯈꯣꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯪꯒꯣꯜ ꯑꯗꯨꯗ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ 4 "ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯥꯜ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯀꯤꯕ ꯄꯥꯈꯠꯈꯤꯕꯅ ꯋꯥ ꯇꯠꯂꯤ ꯇꯠꯂꯤ ꯉꯥꯡꯗꯨꯅ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯈꯤꯕꯗꯣ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯁꯨꯔꯖꯅ "ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ 5ꯗ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯣꯃꯦꯟꯗ꯭ꯔ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯁꯨꯔꯖꯄꯨ ꯀꯤꯈꯤꯅꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯃꯈꯣꯡ ꯈꯣꯡꯕꯤꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯄꯗ
nungda thengjinduna chainakhol aduna laubani hairi Somendrona hairiba wa ado makhoi marina Surajpu kini haiduna hairibani haiba khanglammi makhoi ahumna mane haiduna khumlai adubu Bishaldi karimta khumlakte Surajna Bishalgi khongbi ado I thokpa ado uraduna hidak laururaga ashokpa aduda tairammi aduga Suraj magi kada changkhre somdana Somendrona makhoi marida ashumna hairi sora loidri faudi yum ase tamnagani aduna mapan thoklabashu nathanda thokanu mi amaga loinaraga thokminase hairami Somendrona Bishalda ashumna amuk hairi karisu tawroida hojikti akhoi mayam leirasidi se thenge tumnaba tawrasi haiduna makhoi manga tumtharami ashumna nongalamdaigi pung ani taramdaini Suraj magi kada tumduna leiri Surajna tumlingaida magi famung adugi huyadagi mahakna shubliba faju ada tapna jinglai magi famung ada makhol thokna ilai Suraj mamit khara singlaktuna pangthorakpada mami shami amuba ama famung mamangda leptuna leirami Suraj lepiba ada fazana udavadagi mamit ado noiduna amu yenglakpada karisu leiramdre Surajna tumlubagi hawgalakpada wakhalna karino ubo iramani khanduna faijub ado chingkhatuna amu tumthai Surajna tumthanaba tawringaida makhoigi yum maningda khara laptapna mi amana singkhaibagi makhol ama tarai Surajna kananone hojikpu ahingkida singkhairisibo haiduna machinda soli matam atuga ikan kanadana singkhaibiki makhol ado chap lepki wari asigi ani suba saruk matang asida lojare mathangi numita ahum suba saruk mayangi mafamda kudo tamjage asigi di kainarasi mayam